Khwairamband Ima Keithel da Chathariba indefinite sit-in protest leptana Chathari. Keithel Fombi Ima Singh Yauna Mafum Kayadaki Lakpa Ima Singna Ahing Fawba Yarektuna Lepa Laitana Khonjang Chathari. Changsiliba Khonjang Asina Manipurgi Laibak Lepa Aroiba Khonjang Oyengani Haina Ima Singh na Fondorakli. Khonjang Astiga Mari Lainana Ahing Yarekliba Ima Singha SKTV News ke Chief Reporter Khetramium Premsan go Unabage Akhanaba Paudam Ama. I know that lady Bussy, Coleman, Keithel Habitat, Ima Keithel, some the lady Bussina could Imoinu Keithel, Hosixi, Nundangi Pung Tara Hill Habitat, Aduga, some the Equigi, Laymeril, see the Ima Keithel, Matamasi, Indiagi, Tuan be sketching, Yama Tuan, Laybak Shinda, Quigi, Tumna Himna Matam, Aduga, Manipur su, Michik Miracle, Tata Matam, Asida. Ima Singna Manipur Hojik Tok Irang Maru in a Miami Punchi can bungam draba, Nupi Angang for Yauna can bungam draba, Miami Punchi, Aduki Matik Yam the Nunanga of the Mong there for a city Imphal or the Kanda, Bali Lenga, Center of the State Government, Mayota, Junction of Khonjang Amoina, indefinite sit in protest. Hojik Satari. Maru ina nupi angang fawba karisho na thalaklaba masdalenga nga tumin na siliba asida pindrba ima singna hojikti khwairman ima Keithel sida yarek tuna khongjang changsili miyamna ubiriba si khwairman ima Keithel prithibida maming chatliba malemda maming chatliba ima Keithel da ngasidi orebli uthim masina maram oidaga indefinite sit in protest sunglep leptuna haibatare tongan mafam sinagi lakpa ima sing fawba sarok yaduna Pokomina Sinduna Manipur Miam Gurena from Masida Asugum in protest essentially habitare, go from a silly by Masinga, what is Hanabitanja to Lojake. Ma, a quick eating some tagi matam se. A quick mu could habitat Maruina, Hallo, Imao University, among the Pamdana Tumdana, Machama Susing, go on the Nako. Num the Noy Legado Matam Sida, Asugumba, Pibam si Yona, Khonjang Changsili Libasa, si Maruina. Lengak Tamaru in a center of the state Lengakta, hiding labor secretary. Imao in a sea, Yum the Nungai, Shani, Monseba, the Nungai and the Doce. Shagi say he contract of the Malibak in the Motor Abanina. A sea, Malibaksida, with the Rodishina, Hatarani Pansude, Manipur, Wallace, neither is. A sea Barat Sarkari, Home Minister, Prime Minister. भारत सरकार की लेला हो रहे उकी तुझी भारत सरकार ना असम लाइफन मिशन संग रखती कोई इशा इशू को किंग ना बकई मिनट अदो हौजिक्ति इमा होय अरोय बोयना हंदकी जिरी बांगी मोमन जा मब इशू सिंग अंगांग ना वावइबा इशू अंगांग अहुम इमुंग मनुंगी फैमिली उलो फारगा हाटलगा बरा खुंगन थादबसे मोय एमएलए Nipu, Tolo Mapamsida, Noigi Agenta, Pirura, Unmina Rakanda, Manipuri, Himalaya Kangai Paksha, Barat Sarkani Agenta, Emele, Noina Ngangula, Pritibiki Mapamda. Manipur Inikata Manena, Aisana, Aina Hairubati, Nang La Lovira, Hidden in a Panabon Erakan. Emele, Lebaki Mapima Pabo, Manipuja, Tolo, Sida, Lebak Miangi Mamanga, no. Wakalo lepo MLA Singh, Mapam Laga habitat. Mapam Laga, MLA Singh say, Ima Singh, Miam Manipur Miam, the higher law, Okina Pami, the Secretary, Kari Kayo Tosha, Hypenichimo from Singh, Tamulo, Hypeni, Swice there by Massingabo, Unaga Way Sage. Mamang the cooking pi, any cock pi hongdana, way by then video amakakadi, Narendra Modi pi, Tribi Nikpuni, Manipur si loy Matam Duda. Surung the pressing Dharaga Manipur, si Pungolo Maiteva Purupsi,
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯐꯥꯎ ꯌꯥꯎꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯨꯁꯦ ꯙꯔꯅꯥ ꯐꯝꯕꯤꯈꯤꯑꯕ ꯑꯗꯨꯒꯨꯝꯕ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯀꯤ ꯇꯪꯅꯤꯛꯄ ꯎꯄꯥꯏ ꯂꯩꯇꯗꯅ ꯉꯧ ꯂꯥꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯣꯡꯉꯕ ꯖꯤꯒꯤ ꯃꯤꯌꯥꯝꯅ ꯆꯣꯡꯉꯐꯥꯎꯗ ꯑꯩꯗꯤ ꯂꯥꯏ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕ ꯍꯥꯏꯕꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯄꯥ ꯊꯣꯛꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤ ꯂꯩꯇꯕ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯥꯎꯈꯨꯝꯅꯁꯦ ꯍꯥꯏꯗꯕ ꯉꯝꯃꯣꯏꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯍꯟꯗꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ ꯑꯐꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯕ ꯊꯧꯔꯥꯡꯁꯤꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯃꯌꯥꯝꯅ ꯏꯟꯗꯤꯐꯤꯅꯤꯠ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯈꯩ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯏꯃꯥꯁꯤꯡ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯀꯩꯊꯦꯜꯅꯆꯤꯡꯕ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯃꯣꯏ ꯃꯊꯧꯅꯥ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣꯕ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯆꯦꯂꯦꯟꯖ ꯇꯧꯅꯁꯦꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯤꯒ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯆꯦꯂꯦꯟꯖ ꯇꯧꯅꯁꯦꯕ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯊꯥꯅꯁꯦꯕ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯀꯤꯗꯦꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯨ ꯃꯣꯏꯅ ꯉꯝꯃꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒꯦ ꯅꯠꯇ꯭ꯔꯒ ꯈꯨꯠꯀꯤ ꯂꯥꯟ ꯇꯧꯅꯁꯤꯔꯥ ꯈꯣꯡꯒꯤ ꯂꯥꯟ ꯇꯧꯅꯁꯤꯔꯥ ꯑꯗꯨꯒꯤ ꯃꯊꯧꯅꯥꯗꯣ ꯄꯨꯊꯣꯔꯛꯑꯣꯕ ꯍꯨꯔꯥꯜꯂꯒ ꯂꯨꯝꯐꯨꯗ ꯀꯔꯤꯒꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗꯒꯤ ꯑꯗꯒꯤ ꯂꯨꯝꯐꯨꯗ ꯀꯔꯤꯒꯤ ꯏꯆꯥ ꯏꯁꯨ ꯐꯥꯔꯒ ꯀꯥꯞꯇꯅ ꯍꯥꯠꯄꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯆꯠꯅꯕꯤꯗ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯗ ꯀꯅꯥ ꯌꯥꯎꯈꯤꯒꯦꯕ ꯏꯃꯥ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯏꯆꯥ ꯀꯩꯅꯣꯅꯤ ꯏꯆꯦꯅꯦ ꯑꯗꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯦ ꯏꯆꯥ ꯑꯍꯨꯝ ꯑꯃ ꯁꯤꯈꯤꯕꯗꯣ ꯁꯤꯒꯤꯗ ꯊꯃꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯔꯥꯁꯦ ꯗꯤꯁꯃꯤꯁ ꯇꯧꯕꯤꯕ ꯃꯈꯣꯏꯁꯦ ꯈꯨꯗꯛꯇ ꯗꯤꯁꯃꯤꯁ ꯇꯧꯔꯒꯅꯦ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯗꯣ ꯄꯥꯝꯃꯦ ꯑꯩ ꯁꯔꯀꯥꯔ ꯑꯅꯤꯁꯤꯅ ꯀꯔꯤꯝꯇ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯄꯥꯝꯃꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯎ ꯃꯔꯥ ꯂꯩꯕ ꯃꯤꯁꯤꯡ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯂꯝꯗꯤ ꯄꯥꯝꯕ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯨꯡꯅ ꯃꯨꯠꯊꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯙꯔꯅꯥ ꯇꯧꯔꯤꯕꯁꯦ ꯄ꯭ꯔꯖꯥꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯨꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯥꯎꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯐꯝꯗꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯇꯤꯜꯂꯤꯕ ꯉꯁꯤ ꯂꯩꯕ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏ ꯇꯨꯝꯒꯗꯕꯁꯤꯡꯁꯦ ꯇꯣꯛꯊꯣꯛꯑꯒ ꯁꯤꯗ ꯂꯩꯕꯁꯦ ꯉꯁꯤꯒꯤꯁꯤꯗꯤ 1% 2%ꯗꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯋꯦꯕ ꯁꯤꯗꯒꯤ ꯂꯤꯁꯤꯡ ꯃꯃꯥ ꯃꯌꯥꯝ ꯊꯣꯛꯂꯀꯥꯟꯗ ꯉꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯇ ꯌꯥꯗꯦꯅ ꯍꯥꯏꯕ ꯄ꯭ꯔꯥ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯐꯤꯔꯦꯞꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ 1904ꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1939ꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯂꯤꯕ ꯏꯁꯨ ꯋꯥꯊꯣꯛ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯂꯦꯝꯃ ꯊꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯅꯈꯣꯏꯒꯤ ꯐꯤꯔꯦꯞꯇꯨ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯊꯣꯔꯛꯅꯕ ꯃꯐꯝꯁꯤ ꯂꯥꯛꯈ꯭ꯔꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯃꯥꯁꯤꯡꯅ ꯊꯝꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯈꯛꯇꯅ ꯐꯝꯕ ꯀꯩꯊꯦꯜꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯅꯤꯄꯨꯔ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤꯡꯅ ꯂꯦꯞꯇꯕꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯏꯟꯗꯤꯐꯤꯅꯤꯠ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝ ꯑꯣꯟꯊꯣꯛꯂꯦ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯕ ꯉꯝꯗꯕꯗꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯛꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯏꯃꯥꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯋꯥꯈꯩ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯔꯦꯁꯄꯣꯟꯁ ꯀꯔꯝꯕ ꯔꯤꯑꯦꯛꯁꯟ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯕ ꯇꯥꯔꯤ ꯑꯗꯨꯃꯛꯄꯨ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯑꯔꯣꯏꯕ ꯈꯣꯡꯖꯪ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯕꯤꯇꯜ ꯌꯥꯝꯕꯦꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯀꯤꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯃꯥ ꯀꯩꯊꯦꯜ ꯏꯝꯐꯥꯜ